मणिपुर की इंटीग्रिटी असी होंदोक होंजिन तौदुना थुगाइबा यारोय अमदी मणिपुर की मतांगदा मखल अमतगी मंतिंगनबा यारोय हाइना बीजेपी की नॉर्थ ईस्ट इंचार्ज संबित पत्रना फोंदोखरे ngasi gwaltabida siroi lili festival hodokpagi thauramgi paulobo chakhiba paumishingna tongba bus ta thaba manipuri haiba wahai central security force na mutat hankhibagi thongbo mp sambit patrana kana yaningdaba phongdoktuna mantiknaba yaroi haiba wafam asi thamkhibani media da thadorpa video clipping amada manipur gi maramda ningthi na khanglaba patrana hai gwaltabi da thokhiba thogdok adu laibak thibani thogdok adu thokhalamdaba yabani mahakna hai BJP gi oinadi manipur gi integrity asi kaiba yaroi haiba firek masi chu hongdri manipur gi integrity gi matangda union home minister amit shah na thamkhiba wafam palladuna manipur gi integrity sukai ka heloi amasung apunbagi saktam ngaknabagi damak khongpham se na lepkani haikhibani ngasi thokhiba thogdok adu loktunaba natte haina patrana makha tana phongdokhi kanagumba thogdok asi loktunabani haina khanbigano haina palladuna thogdok asi loktunaba sungna natte BJP gi mahut chinduna thamliba wafam asibo miyamna thajabiyo haina makha tana phongdorakhi